अहानबदा पनम पाउक्सीदिगी अतिन मपाउंग तंग म्यामदा थमजगे म्यांमार मसा हुमद्रागा तरेट अहानबगी ओइना खुसिनखरे मिनिस्टर नियमलान संगलखिब इलीगल इमिग्रेंट हुमद्रागा तरेट ngasi अहानब तंगकी ओइना म्यांमार खुसिनखरे हाइना से मिनिस्टर नोंथोंबम बेरेन माकी एक्स थगलक पोस्ट अमदा फोंदोरखली पोस्ट अदुर से मिनिस्टर एन बेरेना मिसंग मिखाई नाइबा मदि खेनबा मियेंग थमदा इलीगल इमिग्रेंट सिंग अदु मोरे फावरगा लेबा सिदगी म्यांमार खुसिनखिबनी इंडिया मसा म्यांमार इंडिया खुसिनरखी लैंगासिन स्टेटसदगी इलीगल इमिग्रेंट सिंग मस खांदोखिबगा लोइदना मतम साना बायोमेट्रिक डाटा खोंगतुना लेबासिगी ngमखै निंगथिना ngak senana bo hotnari hainasu chief minister gi tweet aduna makhatari amaromdana zribamgi usa tholda sakangnabasingna kuki gi yum amadi dukan mari mai tharamle ngasi nongalamdai pung amarom tabada zribamgi usa thol maitai kulga naknana leiba Pauko Sem Singsan Apokpa Lalkolin Singsan Sei Kuntraganipan Kobomiuema Gitukan Amadi Bana Naisian Apokpa Tanlin Naisen Sei Yankhaigani Toigi Mi Lainada Yum Sakangavani Singna Mai Taram Ladi Pauko Sem Singsan Gitukan Adudi Manaknakpo School Gi Hostel Labor Mahiru Amadi Kunja Singna Kanglakpadi Kanwangamoki Adobu Bana Naisian Gi Yum Adudi Mamang say English singaniga kungom degi me thadegi yum thadokuna sakhibadegi yum adu mi lenadabaneki Fire service ki tender laktuna maikan ki amadi thagdok thokpam da police sing su laktuna yengshinbagi thabak satakiyaki Amaram nanga si Ziribam district ki usa thol laikai da numit yungba pung taragani thoi makhai duwaida Kuina sijnarudraba wana sabatu kwana amadi wagi yum sakangdaba singna mai tharamle haina usa thol Pioneer Club ki secretary Bisesona Tadrak Pasirulaman Hadi. Sholasana Makatana Fundo Libadi, Maisak Pasi, Laikai Miuish, Kanglak Padegi Kudak Fair Service Amadi, Police Tapopiki. Hariba mi Lainadra by Yum Singasi Hana Degi Hona Laikai Gimiuishina, Ngak Sendun Lakibane. Adobe election Gamari, Laidana security sing Laitaba Madi, Nong Nungsaki Pibam Patabana, Electric Kudong Sada Sigi Kudong Sabaloga to owning the Bataudo Tokibane. Hariba Taudo si Laikai Sida Amadi, Ziribam that Tangdo Laitaba, Tugaina Bohona Bani Haiba, Laikaina Lawi, Asiguma Taudo si Usa Tol Gimiam give my Kedigi can nem Tawamadi, Talk Riba Taudo Sigi Langla Langzen, Tidopinava Mari Lenava, authority da Apple Torabamatung Asigumba, Taudog sing talk tanaba, security Gioeva, section Tarak Lokat Pinaba, Laikai Miam give my Kedigi Mari Lenava sing the Apple Tauri. Ngasi phone ki batungan Manipuri se phone singdagi amasung thoki bathawdo thok singdagi maroibi I pau sing myam la thamjagi ahanbada paujel pausi digi lakusaraga mit ubagi pangal mangkraba beses hoda mateng pangkhre Thabal district ki Hairok part 2 Maya Lekai digi ningthauza beses horna masagi mit ki anaba man maram oiraga hauzi mit ubagi pangal mangkhiwagi awaba kaya mayu nariba duda khara da oirabusu mating pangboina ngasi United Youth of Hairok na angamba selama sumsana thanaba polam sing mating pangkhre ningthauzam bisesor sei kunthraga mathu apokpa kalimuna kalingai da hingnabagi lanphamda sekon amada sek saba yauraga madudagi panglakpa apikpa kusumalgi aduna imung manung purami mak lai jarabasu puksel sawi miyamgi ahwana tarakpa matamda selama sum pangal gi mating pangduna lakpa miyoini mit ki laina amana maram oiraga besesor gi mit khanghaudana uba ngamlaktabadagi Guwahati da satuna layeng satharure aduba hauju phawbu uba ngamdri maki apokpa kalimusu hauji masagi anaba magi operation gi dama sijo hospital da lairi besesor gi loinabi saikhom ningol Henasu Takaragi Mamang the Masagi Anaba Magidama operation Taukibagi hospital sick Taubagi like Creek Maki Pig Liba Masano Pa Ani Ngan Bamadi Langak Pagidama Kanbada Bishesur Amukihan Awaba Mayunari Tangbang Aduga Mari Lane United Youths of Hierarchy Secretary Tongamba Kundrakom Nahai Mioebagi Punsi Tamangamanati Aruba Anayik Awaba Taudo Talk Tringaida Pulakringai Matam da Miam Gidamak Mating Pang Wakalo Laminasi Warak Laba Matam da Miam na Mating Panglakpada Pawbo Nungaiba Mikup Adugumna Kanagumbagi Awaba da Equina Awaba Tadringai da Mating Pang Minaduna Punihing Minabagi Matok Minasi Amaram the United Youths of Hairokna Angam Bateng Bang Pibirakpa Dugidamak Besesor na Maki Makedigi Harauba Madi Tagat Pazu Fondoki Makasa Tarapoina, Paunukol Paukis, Pauksi to Bamarueva Paukrana, Koke militants in Ngarang, Maitai Kuls in the Etex at Harakre.
ngarang yum sa kaisa numiki numidang kuki kulai pai bising Imphal East District yengang pokpi police station kon sabung kok khunong madi Shanti Khongbal numai kapsilaptuna landarakre thaudo sigi matangda pauksi esina phangwa paugi matungina ngara numidang pung mapalom tarakpa duwaida tuiseng phaimol amadi thamna kokpi maning singlomdagi maikai uhum thokna sabung kok khunong madi Shanti Khongbal tamna numai round sam hena kapsilaptuna akan mamon attack sa tharakhi benari nakala morom nangarang numidang pung tareka minit taraga mangarom tarakpa duwaida Imphal West amadi Kangpokpi district ani gi lona bada leiba Failen Kuki khulomdagi nungmai rong tararom skap thorakre hari nongmai makhol du tabada thangnana leiriba pangal tabi maitei khulgi khunja sing mi pai phoknaki aduma pu thoidokpa asu apani yaukidi hainasu pausna makhatari atopa pawmana hayeng me ahumasi mikap thokpa numit haina palan taunagadari hayeng me ahumasi lamdam asigi yelhomi oiriba maitai mitai mikap thokpa numit haina palan tawbagu loinana yumthong khuding da maira katuna irang asina maram oiduna laikhidraba athaubusingi maphamda ikai khumnabu adminasi haina khumuzama maitai laikai patadar association amadi internally displaced people ki maikai ki phongdorakri wafamasi association asigi member kaya amadi tuan ba relief camp da lairiba miyoi kyana saruk yaduna Manipur press cup ta pangthokiba paumising unaba amada association asigi executive member kaya amadi tuan relief camp da lairiba miyoi kyana saruk yaduna Manipur press cup ta pangthokiba paumising unaba amada association asigi executive member Sairam ibungwana phongtokibani mana makha taraduna hai Manipur da saidang duna leiba kuki narco theorisna lamdam asida makhoi goeba separate administration ama semnaba kuiraba matamdagi manglana ma mangduna lakhi makhoigi manglana si haukiba sahi me ahumdagi satharakliba lana sina maramoiduna miyamna khangmangki asiguma miyamna matam sangna khangmangamdana lairuraba huari ama khangalakhiba numit asibu yelhomi maitai miyam mikap thokpa numit haina palan tawbiyu hairadana makhoigi mangliba manglana si yelhomi Manipurgi apun mangamkhai kaheningdaba singna kaidawnungda mangphauna haloi Kuki na lale haijaraba matung amuhana Manipur separate administration state na singwa talaroi hairaba matungda table da faminaraga khuyek tawhonanaba honagadabani masigidama khumuzama maitai lekai patadar land owner association amadi internally displaced people na thauna phona lebli haina wafam phongdorakdi makasa tharak poina topa pawmana milalgi masalu sang hongdokre mitai irol iek loina sirol apun malup milal kanglipa ki makhada hokiba yum sakesa numiki ayuk pung taramathui taba matamna Assam ki Kasar district ki Sonai gi leri konda milal masalu sang ama oina ama mioi taraga mangana saba committee ama semduna hangdokre committee asigi thopuraga daba mioi sing adudi private oina yumna Manikan joint secretary oina Saikhom Nandababu secretary general oina mitai ngamba secretary publicity oina Laisram Sanatomba amadi secretary organization oina Laisram Birbal Singba yauna masak nairaba member kyana thopuduna masaloisang atu hangdokhibaga loinana lamdamdugi miyambu numit tarani gi oiba lemna mitai mek tambibigi khongthang ama Directorate of Language Planning and Implementation ga kusamnaraga hongdokre hongdokpagi thoramaduda Laisangthep Nandababu Langoljam Nongmai lembi amadi Ningombab Ranjitana Daiski Lighting oikhi loinana makhatana milal maya loisangi makhada mafamasida milal masa loisang kya hangdoknaba amadi mayek tambinaba thawrang lokhatpa hokre hainasu pausta makhatari amaromdana me ahumbu imalai pakta singrakpa numit haina mingtholduna numit asida fox amadi lup asiga satminariba lup taraga turukna punduna silaga ningsing thoram pangthoklagani mamang saigi me ahumdagi lamdam asida lairiba yellow furup sing maru oina maitai singbu mangananaba Kuki Zau community ki illegal migrants na honarakliba si sahi farakwaga loinana hayeng English nganiga kunga marigi me ahumasi Federation of Civil Society Folks amadi lup asiga satminariba lup taraga taruk na sinduna hayeng Bisnupur district leiba Yangwai Ningthau community hall numit asibu ningsing thoram pangthoklagani haina Folks ki president TS Manihana phongdokre wafam asing asi kawa boroi makhongda leiba MWF ki office ta pangtokhiba pau ki mipma mada phongdokhibani mauna makha taratuna phongdorakpada lamdam asida lisang sinna taraklaba puari dagi yoraklaba yellow furup sing maru oina maitei singbu muthanaba mapalam dagi aini yadaba mongna sangsilakpa kuki jau furup singna honarakli
ꯍꯧꯈꯤꯕ ꯆꯍꯤꯒꯤ ꯃꯦ 3ꯗ ꯀꯨꯀꯤ ꯖꯧꯅ ꯃꯤꯇꯩꯁꯤꯡꯗ ꯂꯥꯟ ꯇꯥꯔꯗꯨꯅ ꯂꯝꯗꯝ ꯑꯁꯤꯗ ꯆꯍꯤ ꯑꯃ ꯁꯨꯞꯅ ꯇꯪꯗꯨ ꯂꯩꯇꯥꯗꯕ ꯐꯤꯕꯝꯗ ꯂꯩꯍꯜꯂꯤ꯫ ꯂꯝꯗꯝ ꯑꯁꯤꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯗ ꯂꯩꯔꯤꯕ ꯃꯩꯇꯩ ꯈꯨꯜ ꯀꯌꯥ ꯃꯩ ꯊꯥꯈꯤꯕ ꯃꯤꯆꯝ ꯄ꯭ꯔꯖꯥꯁꯤꯡꯕꯨ ꯃꯌꯨꯝꯗꯒꯤ ꯂꯥꯟꯖꯦꯟꯅꯍꯟꯗꯨꯅ ꯃꯤꯑꯣꯏ 50,000 ꯍꯦꯟꯕꯅ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯤ꯫ ꯈꯨꯜ ꯉꯥꯛꯂꯤꯕ ꯑꯃꯗꯤ ꯂꯥꯟꯖꯦꯟꯅꯕ ꯅꯪꯍꯧꯗꯕ ꯀꯌꯥ ꯑꯃꯁꯨ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯅ ꯍꯥꯠꯈꯤꯕ ꯊꯧꯑꯣꯡ ꯀꯌꯥ ꯁꯩ ꯐꯔꯛꯄꯅ ꯀꯨꯀꯤꯅ ꯃꯩꯇꯩꯗ ꯂꯥꯟ ꯇꯥꯔꯛꯈꯤꯕ ꯅꯨꯃꯤꯠ ꯑꯁꯤꯕꯨ ꯏꯃꯥ ꯂꯩꯄꯥꯛꯇ ꯁꯤꯡꯅꯔꯛꯄ ꯅꯨꯃꯤꯠ ꯍꯥꯏꯅ ꯃꯤꯡꯊꯣꯜꯗꯨꯅ ꯅꯨꯃꯤꯠ ꯑꯁꯤꯕꯨ ꯅꯤꯡꯁꯤꯡ ꯊꯧꯔꯝ ꯐꯣꯛꯁ ꯑꯃꯗꯤ ꯂꯨꯞ ꯑꯁꯤꯒ ꯆꯠꯃꯤꯟꯅꯔꯤꯕ ꯂꯨꯞ 13ꯅ ꯄꯨꯟꯗꯨꯅ ꯁꯤꯜꯂꯒ ꯄꯥꯡꯊꯣꯛꯂꯒꯅꯤ꯫ ꯊꯧꯔꯝ ꯑꯁꯤꯗ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯁꯔꯨꯛ ꯌꯥꯗꯨꯅ ꯂꯣꯏꯅꯅ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯃꯤꯌꯥꯝ ꯄꯨꯝꯕꯅ ꯊꯣꯡꯒꯥꯜꯗ ꯃꯩꯔꯥ ꯀꯠꯇꯨꯅ ꯅꯨꯃꯤꯠ ꯑꯁꯤ ꯄꯥꯂꯟ ꯇꯧꯕꯗ ꯃꯄꯨꯡ ꯐꯥꯍꯟꯁꯤ ꯑꯃꯗꯤ ꯂꯝꯗꯝ ꯑꯁꯤꯒꯤ CSO ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯀꯌꯥ ꯄꯨꯟꯁꯤꯟꯗꯨꯅ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯅꯨꯃꯤꯠ ꯑꯁꯤ ꯄꯨꯟꯅ ꯑꯦꯖꯦꯟꯗꯥ ꯑꯃꯗ ꯄꯥꯂꯟ ꯇꯧꯃꯤꯟꯅꯁꯤ ꯍꯥꯏꯈꯤꯅꯁꯨ ꯄꯥꯎ ꯑꯁꯤꯗ ꯃꯈꯥ ꯇꯥꯅꯁꯨ ꯄꯜꯂꯛꯂꯤ꯫ ꯑꯃꯔꯣꯝꯗꯅ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯆꯪꯖꯐꯝ ꯂꯧꯔꯤꯕ IDPꯁꯤꯡꯅ ꯁꯤꯖꯤꯟꯅꯔꯤꯕ ꯏꯁꯤꯡ ꯍꯛꯆꯥꯡꯗ ꯁꯣꯛꯀꯗꯕ ꯄꯣꯠꯂꯝꯁꯤꯡ ꯌꯥꯎꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯐꯕ ꯏꯁꯤꯡ ꯑꯣꯏꯔꯤꯕ꯭ꯔꯥ ꯋꯥꯇꯔ ꯇꯦꯁꯇꯤꯡ ꯇꯧꯅꯕ ꯇ꯭ꯔꯦꯅꯤꯡ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯕꯤꯁꯅꯨꯄꯨꯔꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ EEP, HED ꯕꯤꯁꯅꯨꯄꯨꯔ ꯑꯃꯗꯤ ꯏꯟꯗꯤꯌꯟ ꯔꯦꯗ ꯀ꯭ꯔꯣꯁ IRCS ꯁꯣꯁꯥꯏꯇꯤ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ ꯕ꯭ꯔꯥꯟꯆꯅ ꯁꯤꯟꯗꯨꯅ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯗ ꯂꯥꯟꯖꯦꯟꯅꯔꯛꯇꯨꯅ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯆꯪꯖꯐꯝ ꯂꯧꯔꯤꯕ IDPꯁꯤꯡꯅ ꯁꯤꯖꯤꯟꯅꯔꯤꯕ ꯏꯁꯤꯡ ꯑꯁꯤ FTK ꯀꯤꯠ ꯁꯤꯖꯤꯟꯅꯗꯨꯅ ꯍꯛꯆꯥꯡꯗ ꯁꯣꯛꯀꯗꯕ ꯄꯣꯠꯂꯝꯁꯤꯡ ꯌꯥꯎꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯐꯕ ꯏꯁꯤꯡ ꯑꯣꯏꯔꯤꯕ꯭ꯔꯥ ꯈꯪꯗꯣꯛꯅꯕ ꯋꯥꯇꯔ ꯇꯦꯁꯇꯤꯡ ꯇꯧꯅꯕ ꯇ꯭ꯔꯦꯅꯤꯡ ꯑꯃ PHED ꯕꯤꯁꯅꯨꯄꯨꯔꯒꯤ ꯀꯟꯐꯔꯦꯟꯁ ꯍꯣꯜꯗ ꯉꯁꯤ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯊꯧꯔꯝꯗꯨꯗ PHED ꯕꯤꯁꯅꯨꯄꯨꯔꯒꯤ ꯔꯥꯝꯕꯣ ꯄꯨꯌꯥ, IRCS ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ ꯕ꯭ꯔꯥꯟꯆꯀꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯗꯣꯛꯇꯔ ꯍꯨꯏꯗ꯭ꯔꯣꯝ ꯔꯣꯃꯦꯟ ꯑꯊꯣꯏꯕ ꯃꯤꯊꯨꯡꯂꯦꯟꯒꯤ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯈꯤ꯫ ꯏꯟꯗꯤꯌꯟ ꯔꯦꯗ ꯀ꯭ꯔꯣꯁ ꯁꯣꯁꯥꯏꯇꯤ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ ꯕ꯭ꯔꯥꯟꯆꯀꯤ ꯚꯣꯂꯟꯇꯤꯌꯔꯁꯤꯡꯗ ꯋꯥꯇꯔ ꯇꯦꯁꯇꯤꯡ ꯀꯤꯠꯁꯤꯡ ꯌꯦꯟꯊꯣꯛꯈꯤ ꯑꯃꯗꯤ ꯑꯣꯐꯤꯁ ꯑꯁꯤꯒꯤ ꯑꯈꯪ ꯑꯍꯩꯁꯤꯡꯅ ꯚꯣꯂꯟꯇꯤꯌꯔꯁꯤꯡꯗ ꯋꯥꯇꯔ ꯇꯦꯁꯇꯤꯡ ꯇꯧꯅꯕ ꯇꯥꯛꯄꯤ ꯇꯝꯕꯤꯈꯤ꯫ IRCSꯀꯤ ꯚꯣꯂꯟꯇꯤꯌꯔꯁꯤꯡꯅ ꯈꯟꯒꯠꯂꯕ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯆꯠꯇꯨꯅ ꯊꯥ ꯈꯨꯗꯤꯡꯒꯤ ꯋꯥꯇꯔ ꯇꯦꯁꯇꯤꯡ ꯄꯥꯡꯊꯣꯛꯀꯅꯤ ꯍꯥꯏꯔꯤ꯫